Kuki terrorist-singgi sahing-ngahing chabagi thawong leptri phauba Manipur tangdu laitaroi mahiroi luptarog. Kuki terrorist-singgi sahing-ngahing chabagi thawong leptri phauba Manipur tangdu laitaba lairoi. Rule of law leiba laibak oirabade center amadi state laingakna mahiroi ani tamthina hatpada senabasing chapchana sairak piyo madu natrabadi akanba khongjang changsilakani haina mahiroi luptarog MSF Desam Suk KSA samadi atopa mahiroi lup amana khangalagle kwa kaithel thongnawjam laikai da leiba MSF ki mayai loisangda ngarang pangthokiba paumi singa unaba amada mahiroi lup taruki mahut sinduna Desam gi president laisang them lamyan banahai kuki terrorist singna mara leiba amade khul ngakpa sunataba nauriba mahiroi anibu tamthina hatokpagi thawong asi akanba mawongda condemn tawwe asigumba thawong asida center amadi state laingakna tumina leisinpham thokte logi chana kanglon leiba leibak amani haidabade mara leiba sing chapchaba sairak piyo laingakna miyam ngakpa ngamloidaba oidabade khutta kalam paiduna mahi tamliba mahiroi singna masa maromdom ngaksanaba phirep lauragloi hainingai leite haikheng mahakna makhata na hai kuki terrorist singi sahinga hing chabagi thawong sing asi leptri phauba Manipur da tangdu laitaba lairoi kuki terrorist sing asina micham miyam kaya hatuna yum kai kaya amang ata thogan khiba sida center na tumin na yengduna leibagi thawong asidi ka henmanle maram asina rule of law leiba leibak ne asigumba thawong yade haibaduma khangnaba mara leitaba mahiroi ani tamthina haliba sida chenaba sing chapsaba sairak pigadaba ne natrabade mahiroi sing na makhata na akanba khongjang changsilakani haikhe